Duran Cup की ticket box office counter द फंगरे लनाई मियोय कयाना ब्रेक द तांग न युवंदुना लेरे खुरुमजरी मेंग ताबिरबु सिंग तरामनो ओक्सरी हजु फाबुगी मरुबा पाउ संदोना पिजरी ngasi haugadori basa makuntra manga suba edition 2026 Duran Cup ki ticket box office ticket counter do fangdre black ta tangna lanai mioi kaya na yonduna leire sumnagi lupa yankai piba ticket amabu lupa chahum na black te yole SBI amadi Coil India Limited na power tawduna amadi Indian Armed Forces amadi state government na organize tawduna pangthokodaba Asia gi khwaidagi leadaba football tournament asibu yengba pamjabu football lungsijaba mioi kaya da malidanabu authority na ticket niyam sumna phangandaba asina sauna ningam daba phawle ticket black ta mamal tangna yole haiba ISTV na phangbadigi ticket counter sing ticket phangbagi mahutta miyoi kharana black ta yonduna lerambasu thengnarakhi amadi ticket kakpa lakpa miyoi kayana ticket leiba phangdabagi matangda ISTV da pen dabu wafam kayasu thamlakle ticket pung tara le thane haba adu tha bani haina mane dingku road ki didi chong le ram si di thung chong le sina kai di ticket Yung ko ang ang lawan tom break kampu gini na black kambu gini ya black tu som no yole ba juan bi na tida mo ni piram do ngapai ami em talai ki mahang na TV wa juan silan ta lag Abi black ki yung ka sa ta oh ya adu nai mo jala Hindi ako na masin dito ro le no dress se le black tu di som bra chum ti ngatang pai bi nei di oja po ngak tang pai bai do black ko ba do adu pi to kren mo ngene ai di pai ro ba mo hoina yenge ticket tu yenge ai na tida pai da ngang hoji yu ai min na ura ba nang yu le to ngang di piram nei oja ta sen angang sing no premier nang na lau ko ra ba dress le nang adu ne inu na hoi puno la o ai di pai mo hin piram ne ko lo ga ju mi duna ta su de lo ra de che du dinga ka kun tham biram ga ai ni do ya ro nang lal ticket kakna wala kun missing ni ticket phangdre na han gi doi ni ticket sing si black tak di phangani haibagi wafam sing thambire haiba tai black tu phangani hai promote ticket sing ja sani gi matho ni ba ticket abi bu ticket no yang bi ticket counter da ticket like na har pro ka kai har o jada manung da thar roi ne manung da thar roi bu karai da thani hai ge adu mapan de yengo mapan ji mapan kai da mo ticket thani hai ge mapan da thani te adu mapan da thani hai ko adu mapan da thani hai ji kari manung gi do hangam ro na kan de moi na ra ko moi pa da han ne do hai adu miyam na yenge na la pne adu phurbu munung si jaba sanabu pamjaba sinong mayam di ticket phangdabagi ningen na ke adu pole mari madun mari le na department sin singang iba sing amadi Manipur legang na jingjin mo mathok tai ticket kom jodi hai ticket na si go no si de mes le ni na ticket da thar roi si adu ticket de yam na di phang hai ro si de adu black di phangni hare ba kong de ge phang hai ma ma hai nam to go ticket yam na ka to hai ro si de ticket da phang jai kamai to si li ba ka khang de yan da de doi si adi sanabu pamjaba phurbu mung gi ni ba noi sing de kari no thole ba sina kari wakal phole jam chum chaw ba Asia yo na chaw ba da club se antina Manipur da bu la ga di amo po ha si amo pa mek do hele sport po ro so mo bo so sport po ya mo mo ji si pu evidence po si de le to ma no khang yi ticket phangni ha ba bunging kaw da ticket phangal tre ba ni ha ta lo re si nga si da san ra ma ga no ha ki u leng ngai je ne ba ticket tha ga ko ni ji ticket ka ja ga tha du no ji khang de ana ma ni nga ngai de si tha ba ta de ma ma samang to ko da ji yang tha gi cha dei chi ati mayam ticket ka ko lak pi ro oi ticket phangdra ticket phangdre kai hai gi moi bo moi na di tang khai ni di black de di chama pi du na chahum pi hai yang kai pi bi na yang kai pi du na chani pi hai adu chani pi du na maman am wang na hai adu na koi di ying nge black ticket sing mayam lai ji ticket sing si de gi de kong to si tha ga ni na lai ne ba oi tha ga ne si de la ni nga sai ri ngai ri si de ngai ba ni amu hai hoji tara hen gi tawre hen gi do re do twana ticket phangandana miyam da awa ba pi bi si sanabu pamjaba miu sing de tholi bo ba khun thog do hai tare sina kari phoi kari nuai tab le yam na nungai te si situation si de ko di sanaba ying ma la pa ko si sanaba ni angang chi
ai yeng du sangang sing di yeng ning bani na ai di tholang da ticket si phangane na lakchabne du bos men phangdara han ki ba de khamoi am nungai te sigi PM jina taibadi Manipur sanaba phawba black ki karba chathraga yam nuai taba thong ama thole haibaduni ba laiba PM sin natra sanaba da ticket yom black ki karba chathraga di thaba ama tobada Manipur si amot thalle haibadu haibi ya ene lobby ba kamai toy lobby ai di du man haining e abdi ticket pho di du open da thabi bi black ka thar kaina hangba ka da black loi ra me hai se wahai se tar ga amoi ngai te black loi ra me ji moi yon thok ne mo na in time ticket thada bi ta loi ra me ai wahai se ai ngai te ba bi ne ai amoi da power isa di kai lam de gi no ai se manju pukri lai ai se ikhurom de gi ne kulom de gi ne pro ning ba gi do live ne la rim ne asum no ore PM si Manipur di hirong khodi mak to boda amopana thalle haibadu highway gi PM du lale khoi gi shenkraba sanabagi lam machine to phawba achuba black ki karwa ama chathara haibasi miyang gi ba achu hongni amasung Am-Istv na miyam da su amadi mai le no authority su asugumba PM si kari gi damak thole no haibadu mai le no sing atung amta yingchin bi mathok ta yana phongdok set Sandel district ke Chakpi Karong subdivision ge Malung Sanba Tampi Junction da dukan manga maina tumna sakre thodok asi ngarang thokibani haide dukan sing adu STS sungam ko ba amagine gas cylinder pokhaida padigi mai adu hienna saktuna sauna amangata thokibani Chakpi Karong police station Nifum de Suba Assam Rifles na kudak tamai kanbegi thabak sathaki Chakpi Karong headquarters 3 km tragani thoi lap na leba sugno fire station dige fire tender lakpada minute kun henna changbana area asida maiho lampok thokpada khudong sa da mayok nariba asi yenglaga Chakpi Karong subdivision da fire station thambi naba puning singsilakle Tanbu Tandrabadi Tabak ki Tabak ngaktani senmilon faraba matamda khunai asi mangjil thaba khunai ama oibang ngamgani hawalak liba naha singna lenga ke thabak ngaibigi mahuta isagi haijaba sinpham paiduna thabak surabadi lenga ke thabak toba miyoi singdigi chang tadana hingba ngami haibasi thawbal ningombamdigi ahong sangbam sana tombana khudam oiri hiram asida paudam ama Suning nomning babu poklabadi lenga ki thabak ngai utraga su thabak ki thabak ngaktani haiba khudam changdam oiriba adugumba thawal ningombam dagi laikhidraba ahong sambam ibungogi machanapa ahong sambam sanatombagi sangaidani Hujik sana tombo unazaduna mahana kari karamba polam sing saduna khunai asida kyam kanaba piragi amadi masagi senmilor kyam fagatpa ngamlage haibadu miyam puna taminasi ai samai tawdana akoigi factory masang tang isana mi kanam tagi mating yaudana tawjaba sida asi sum tawjara kuja matam gi oiba lawmi singi kana gadaba mawongda aina akoigi low pamben hunba da matamda pulap satpado lingaga amamta lohon lingbai standard leihongnaba NC taruk gap lap naraga leihoba amung hanna semtokna danaba haitare pamendagi phoidongna danaba adugi meselasi aina ngasi miyangi mafamda pusinna jabani masigi mesin kaktana tana aina mesin kaya su putok sari akoigi lau yaina ba keser mesin amamang chehida putok sagre adagi matam gi ba lau yaina ba mesin dana tana jen nganu mesin sa kakna ba soina ba sapkota mesin amadi akoigi fencing jalina saba khotpa ai thabak se isani sabu thabak haitare walandaba ada kanamta ki support jawde sida being gi wiro sarkar gi wiro kari kumam ta yawde sida aina thabak phangde aidi kanamda mating phangna leitina leithomagati ai sigi phibam se yoramoi khanjai aduna som su tanba haibe thaduk piraga koi sarkar gi thabak ngakta thabuk natti tanba haibe thaduk piraga sani sabu thabuk pijatuna mipan tangdana hingba punsi ama oinabagi tamo hona jabani hojiki hogal iba naharo chingda pijaningba message ti aidi lairik sukta mure ai sarkar thabuk phangde aidi pisa suk laire ai thabuk amta phangde haina laithokoi mahutta isagi
ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯃꯅ ꯇꯨꯡꯒꯤ ꯍꯧꯔꯛꯀꯗꯕ ꯌꯨꯠꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯝꯃꯝꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯩꯅ ꯇꯧꯖꯕꯅꯤ ꯊꯝꯕꯤꯌꯨ ꯁꯣꯝꯁꯨ ꯊꯕꯛ ꯂꯩꯇꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄꯤꯒꯅꯨ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯍꯣꯠꯄꯨ ꯍꯣꯠꯅꯔꯕ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯉꯥꯏꯔꯨꯕ ꯇꯧꯗꯅ ꯃꯁꯥꯒꯤ ꯍꯩꯖꯕ ꯁꯤꯟꯐꯝ ꯑꯃꯃꯝ ꯄꯥꯏꯔꯕ ꯃꯇꯝꯗ ꯁꯦꯟꯃꯤꯠꯂꯣꯟ ꯁꯣꯠꯊꯔꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯗ ꯈꯔꯗ ꯑꯣꯏꯕꯁꯨ ꯃꯇꯦꯡ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯁꯅꯥꯇꯣꯝꯕꯅ ꯊꯥꯖꯍꯧꯔꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯁꯒꯣꯜꯁꯦꯝ ꯁꯟꯖꯣꯏꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯔꯅꯖꯤꯠ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯃꯤꯟꯅꯁꯤ Free varicose veins consultation camp lakadoriba July ki tarik 13 dagi August ki tarik 1 phawba Shija Hospitals Langolda free varicose veins consultation camp pangthok jagadori adomna khongi sarukta singli chawthokpagi layong asi leibiragadi numit sing asida lengbirakduna khudongchaba asi lawbiho laser treatment amadi investigation singdasu matik jaba discount pizagani akopa marol damak Shija Hospitals Langol natraga 9611609611 da paw phobiro Birtigan Rajat University, Kanchipur, Southview, Imphal West. Admission is going on for various graduate and postgraduate courses, Bachelor of Pharmacy, Diploma of Pharmacy, and Special B.Ed, HIV/I, and ITT. For details, kindly visit the campus or contact the numbers below. Honglakliba punsigi lambisida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Institute of Cooperative Management, Imphal, NCCT, Ministry of Cooperation, Government of India. Admission open for session 2026-2027. 37th Higher Diploma in Cooperative Management, HDCM, last week of July 2026. Eligibility, any graduate. Hostel facilities available. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Hojil loisalakpada amaroiba paw amukahna Duran Cup ki ticket box office counter da phangdre lanai miyoi kayana break ta tang na yonduna leire Haji fawi da ISTV sandok suri paw matang aswa da tension jari miyeng tabi di bamayang pun amukusu amukana kurum jari